ai kem tawdiye adumai kapkanu nangi dayu hen kem tawdiye hojikti ai nangi tamagla asidi thadoi masa pumba pakhatkibana phungatkibaga wangang phawba ngapsilaktri angaubi amagum lawseduna kaplami dayu hen yohen thadoi na pakhatna kapchabadu uraga mahak pakhatkini nungai khiroi khanduna chimbal thongdadi momon tawri adubu mitlu ani dadi lepa leitana mapi singa du chenthajaduna yam wana lala tawraga hairei thoi masidi aigi khunmakna nangbu themjinbiduna nangi mitlu pirangdo taithokpa ngamdreko masinasu ahanbane nangna sumaina thamoi sokna kapsaba ubase adumaina kapkanu thoi ai madone hena saina singdagi hangba waye nangna kapna leirabadi ai thoi nang ai bu warau ko nang bu kapaloi haina wasakhiba ai gi wasakse masidi ngakpa ngamdre nangbu kusamnaduna anungda sena konsinduna thamba ai ngamloidoriye adubu nangna khangadabadi matam pumnamak aina nangbu namigum inaduna setnagani haibase nang kaugano nangi nanakta matam pumbagi oina nangi dayu hen lei haibase kaugano ko thadoi mapi singdu tap taduna dayu hen nang adumai tawgano nang khangi banatro ai nang yaudredi karigumba mata tawba ngamde haiba dayu hen ai bu thadokpi gano nang adumai na ina pakat kadaba wangagano nang kaimta tawroye dayu hen amung langam makhutta yot makhoktu pairaga amung sangsilai thadoi makok adu hairaga angaubi amagum thamoi sokna haijarai nate imato mabu mukta kanbiyo nakoi gi apama singdu phanglaba natra aikoi karigumba amata nafamda yeloye mabu mukta di kanbiyo imato thadoi na fana kana thamoi sokna haijariba kaya adu tabibadi lairadana makhoi masa pena noktuna lei thadoi karisu pai lejadi mahaki mitmang maktada leimaiduda taduna leiriba nungsiraba mahakpu yengseraduna yam pena kapsaduna leirami dayu hen tunglomdagi langam sangsilakduna yuhen gi lukhamduda sapu amaga loinana thomai thadoi yam pakhatna yengjeduna laurai dayu hen yuhen ha gyan mangna lei tapna makoktagi ising du jentharai thoi ai nangbu mayam nuksiye mayam wahai asi haram laga yuhen tamna mamit adu isilai thadoi yamunna yuhen da yengjeduna dayu hen amuk lan ngamjang silakduna thadoi gi makoktuda sapu amaga loinana yot makhok aduna amuk thomai thadoi leimai duda gyan mangna tarai uirum tawraba mitlu pirangtana thallaba misna aniduna mahakki manakta taduna leiriba yuhenbu masing marangnana yengjarai aduga mahaksu tapna mamila doisilai da yuhen aisu nangbo mayam nungsiye thauba tapna ima kamai tawsige makhoi gaise kanasu khangloidaba mawngda makhoi bu puna hundokhinaba taw madugi makha tabadi ai fanaba aina thokpa tawge keng bayam harauna ima
ngasidaidi aikhoisu ataigumna nungaina leiba phangladra ngasidaidi iramdam ase aikhogi khubang nungda leirabani nakhoina naning tamna panba yaradabani nakhoida kanana su yepinaba leiraroi yumsigi chawraba maral mathum sakti pumnamak ima icha aikhoina ngasidagi pairadabani lan ngamnoaga ima na sito fagane haibado nacha aikhoida takpiyo makha tabadi nacha aikhoi tawjagi singkhai laptakna thadoigi gettagi gari ama thaudokibadu urami singkhai se laptakna gari aduna thaudokiba adumlomda mahak suinarai numitu mamsilakpaga nong kanna chubaga lambi soroksu mi latpa matamni chingkhai laptakna gari adu khamduna makhoina tawribadu yenglami gari sing adu hek thaudokibaga singkhai yam pakhatna makhoina thadaramba jaga aduda lai singkhai makhong adu thangba ngamda lalat tawna yohen thadoi laija singkhai amo pakhatna chensinjarai yohen kainu na koina tawramisibo se betpango thadoi laija se bina bukta pango se laija Thanil mapisingdu tamna tana lijarai aigi punsina luna khanjana thamjaba makoibu phatraba makoina amuktangda aigi mitmang maktada munkiba matamda aigi thamoisida phauramgadaba chaina pendaba kayado kanana uramgani mafamadu maktada aina makoibu puduna laki adubu aina mafamduda tengna lakibana aina makoi anibu kanba gamhautre laibak phabana thadoigi mihun phongbadagi mahakpu UN amadi ipanina sembat sagat charakpa hospital asida mahakpu lona atai kana khangana mabu layeng lakhi nasidagi sahi tare chukna miyamga mimanaba ngamda amamba suklaba mamlaba ka aduda makhut makhong animak punduna thamlakhi anauba saklon kayaga loinana mabu senarakhi makhoi anina aibu thadoktuna chatkhrabasu hojiksu makoi aige thamoidadi lamna chathidri aige marup UN bu ningsingbo oina aina mapongpana hospital asibu leita laira kayagi dama paisa lupa ama phawba laudana makoi gi dama hanglaki aduga aige taibang phawna jiba isa amadi mama adubu ningsingna baiduna hadoi boy hagna laisa aina saklon lohankibana mafamda isin sina pena phawba magi maming kauba phangjaudaba aigi thamoigi asengba nungsibasi phawba magi mafamda uthokpa ngamjahaude ngasi ikoigi imangdo uriba laija se asengba laija du natiye thadoine Rabi yam nungaitana adudi nang singkhai mane aine Thanil director lanchenba amadi singkhai ai samakne ayang nga sigi mikup asimak yonaba haiduna laukhiba saklone singkhai leimai du ta duna thamoi sokna kaptuna leiribi thadoi gi manakta sangsilai thadoi asidi ibani gi ningjarakpa manglando ningba thungle thadoi makhut ani du niktuna singkhai Laijaga dayoen gasu aikoi gumna makoi su harauram gadra makoi su soidan harauram gadiye amo Rabigi manakta sangsilaktuna Dr. Rabigi mafamda ai request amata tawjage aikoi gi thadoise nahakna mabu yengsinbiyo ai ngasidi aigi thajabase napamda sidarag nangbo ini ihanana theknajaba mikupta aigi thamoisida kayamuk harauzaki aigi awabase uba ngamdraduna mamakki saklon lauduna aigi damak laktuna iteng pangbirare khallubada ai kayagi matik harauzaki nangi sakdamase hek ubada aina mabu kayagi matik ningsinglibase karigino ai loina khange
Nangna laisabo karamna loina birakpa. Mahagidamak nangna tawkiba. Mabu hanagi punsida puraknaba haiduna nahangna tawkibado. Ai loi khange. Aina fazana muna khallaba matungda aina lepkhibani. Ai hangna nangonda tharakhiba su amadi address adusu atai kanagi nate. Yuhengi mayum amadi studio mafamni. Mahakki kasin matungda theliba photo singa adusu atai kana nate. Hausi namangda lemlibi mahak asini. Maduda thelibado Thadoy photo gaktani. Thadoy kaptuna kaino singkai nangna ngasi tawriba moong sibo. Ay nangna haribado yaba ngamloye. Aigi pamna nangbu sa lapkiba ay pamdiye. Tanjaduda pulisingi gari thausinaragliba makhol adu tarai. Thadoy yam pakhana chingkai gi makhol adu singi aduga chingkai lao Hozim nga mapamsi thadok tu na sanasi. Lao! Singkai ay fenoi aduga Thadoy, ay bungayra mo ko. Ngasidi, ay nang itong indo na lakpa ay ngamaray. Nang mapamsi thadok tu na chakro. Ay abang ngamloye. Madu ay abang ngamloye. Ngasi pauba ibani na pangtong minado na lakpa na trap. Aroy ba may kumado pauba. Ibani pun na sarong yamin na kiniye. Chingkai na kaurai. Mairaba, mabu pudo na chakro. Nate, ayaba ngamloye. Singkai, ayamo nga na chay napang bawaraba. Ay gitamoy sida. Nangamok kay na baging may sakto. Ay pagmapam diye. Singkai, mapisindo lepta na tarai. Hausi, batugi matam na tre. Thadoy, nangay na hay base. Yadaba tawgan. Ay nang busik sinalahin ba ipami. Ay gi asasu nang kagta ngayrabane. Ay nasoy na nang busina gani. Ay soy na laki gani. Ay wasak to na hayriye Thadoy. Ay nahay ba sa yadaba tawgano. Ay nang nahay ba to. Yarag. Nang soy na ay kinagtala ko. Promise. Ay soy na lakaniye. Asi hairaga chingkai mairabada makokto nomi aduga Thadoy bu puduna chakhi chingkai changsilaktuna makhot adu I sing aduna taisilei Inspector Mangal amadi mahaki miyoi sing mafam duda puna yorai mahaki miyoi sing aduna mafam aduda singna thungna question duna leirami Inspector Mangal na lengaro lupado yam thuna thado chingkai masana yana changjerai Mangal magi mawong duda yam ngakna yingi aduga mahaki phone aduda address tharakliba phone number duda call tawsini aduga handak mukti call adu manak inaknakna chingkai na phone adu paikhatle Inspector Mangal khangna Director Lanjemba karamna nang mafam sida chingkai haifenoi masidi aigi ningjaba pumba mai pakle ai isana yana changjari nakoina piningba chaira dandi ifamda sinabibada Aigi punsina ningam haudaba karisu leiraro Inspector Mangal chingkai de yamuna yengi aduga karigino nahakna aingonda text tawduna khangalibase kaigino chingkai na fetawi aduga yamna lemna khumai ai Inspector Mangal bo karamba miyoino haibado ibani ihan hana unaba mikupta aina laksimba ngamkre aina tawriba mayamse aina nangbo thajabagini Singkai masana mara leire haina masana yajana chanjaduna matam kuinadagi namsinduna leiruraba ningthaugi misi amadi mihat sing adugi chapchaba maram piduna press amadi social media sing thaganarai mahaki seiraki oina punsi supo oina jailda phadok taba haina court na rai takre Singkai gi thadu adu taba matamda miyam pumba thamoi kaiba nungai taba kaya phangdongnarai mabu thadoknaba haiduna su kanna khongjang kaya ama changsilai Thadoy hana yuhenna leiramba yum aduda lai mafam amada harau mino kaya ga loina tinaramba kaya do ngasidi ihang hanglaba napi singbi tanna mafam duma koshilami Thadoy mafam aduda changlakpa matamda kauba ngamlaroidraba wari kaya thaudo kaya mitmangda ningsingjarai lok tawduna thamliba yum adu so hangduna changlai
ꯌꯨꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯣꯇꯣꯁꯣꯠꯀꯤ ꯃꯦꯆꯤꯟ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝꯗꯨꯗ ꯀꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯞꯅ ꯄꯥꯏꯖꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯍꯦꯟꯒꯤ ꯀꯥ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯕ ꯔꯨꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯐꯣꯇꯣ ꯀꯌꯥ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯀꯌꯥꯗꯨ ꯀꯣꯏꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯒ ꯆꯥꯎꯔꯕ ꯔꯦꯛ ꯑꯗꯨꯗ ꯌꯨꯍꯦꯟꯅ ꯂꯧꯔꯛꯈꯤꯕ ꯇ꯭ꯔꯣꯐꯤ ꯑꯦꯋꯥꯔꯗꯁ ꯃꯦꯗꯜꯁꯤꯡ ꯑꯗꯨ ꯐꯖꯅ ꯊꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯛꯏ꯫ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥ ꯅꯛꯅ ꯊꯥꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯌꯨꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯗꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯗꯥ ꯌꯨꯍꯦꯟ, ꯑꯩ ꯏꯊꯟꯇ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯗꯥ ꯌꯨꯍꯦꯟ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯑꯃꯨꯛ ꯅꯥꯀꯟꯗ ꯐꯣꯇꯣ ꯑꯦꯜꯕꯝ ꯀꯌꯥ ꯑꯃ ꯂꯣꯟꯈꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯊꯥꯗꯣꯏ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯣꯟꯅ ꯅꯝꯈꯤꯕ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯅꯞꯄꯝꯕ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯋꯥꯍꯩ ꯈꯔꯁꯨ ꯏꯔꯝꯃꯤ꯫ ꯊꯣꯏꯊꯣꯏ, ꯅꯪ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯍꯟꯗꯛ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯅꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯐꯣꯇꯣ ꯑꯦꯜꯕꯝꯁꯤꯡꯁꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ꯫ ꯃꯤꯁ ꯌꯨ ꯊꯣꯏꯊꯣꯏ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯖꯔꯛꯏ ꯌꯨꯍꯦꯟ ꯌꯥꯝ ꯅꯨꯡꯁꯤꯅ꯫ ꯑꯩꯗꯤ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯅꯪꯒꯤ ꯁꯛꯇꯝꯁꯤꯅ ꯑꯩꯒꯤ ꯅꯥꯎꯁꯨꯝꯅꯤ꯫ ꯍꯦꯛ ꯌꯦꯡꯍꯧꯗ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯣꯊꯥꯕ ꯌꯥꯔꯔꯣꯏꯌꯦ꯫ ꯏꯁ, ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯗꯥ ꯌꯨꯍꯦꯟꯒꯤ ꯐꯣꯇꯣ ꯌꯦꯡꯂꯒ ꯇꯨꯝ ꯇꯥꯔꯦ ꯑꯗꯨꯏꯗꯤ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯗꯧ ꯂꯩꯀꯣ꯫ ꯑꯌꯥ, ꯀꯩ ꯁꯔꯄ꯭ꯔꯥꯏꯖꯅꯣ? ꯁꯔꯄ꯭ꯔꯥꯏꯖꯅꯤ, ꯀꯣꯟꯅ ꯍꯥꯏꯒꯦ, ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯌꯦꯡꯂꯤꯁꯦ ꯍꯥꯏꯕꯗꯣ꯫ ꯑꯌꯥ, ꯈꯪꯅꯤꯡꯉꯦ ꯍꯥꯏꯕ ꯗꯥ ꯌꯨꯍꯦꯟ, ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯣꯕ꯫ ꯌꯥꯗꯦꯕ, ꯀꯣꯟꯅ꯫ ꯑꯣ, ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕꯅꯦ꯫ ꯌꯥꯗꯦꯕ, ꯀꯣꯟꯅ ꯍꯥꯏꯒꯦꯕ ꯊꯣꯏꯊꯣꯏ꯫ ꯑꯣ, ꯗꯥ ꯌꯨꯍꯦꯟ, ꯑꯩ ꯁꯥꯎꯔꯛꯑꯒꯦ꯫ ꯅꯪꯅ ꯁꯥꯎꯔꯁꯨ ꯑꯩꯅ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯊꯣꯏꯊꯣꯏ ꯍꯥꯏꯅ ꯆꯤꯡꯂꯒ ꯀꯧꯕꯗ ꯑꯗꯨꯝ ꯁꯥꯎꯕ ꯐꯈ꯭ꯔꯗꯕꯗꯣ꯫ ꯑꯁ, ꯗꯥ ꯌꯨꯍꯦꯟ, ꯄ꯭ꯂꯤꯖ, ꯇꯥꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯌꯥꯗꯦꯕ, ꯀꯣꯟꯅ꯫ ꯄ꯭ꯂꯤꯖ꯫ ꯑꯣ, ꯊꯣꯏꯊꯣꯏ꯫ ꯊꯥꯗꯣꯏ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕ ꯗꯥ ꯌꯨꯍꯦꯟ꯫ ꯌꯨꯍꯦꯟ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯌꯥꯗꯦꯕ ꯊꯣꯏꯊꯣꯏ, ꯀꯣꯟꯅ ꯍꯥꯏꯒꯦꯕ ꯅꯨꯡꯁꯤꯕꯤ꯫ ꯊꯥꯗꯣꯏ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯋꯥꯍꯩꯁꯤꯡꯒ ꯂꯣꯏꯅꯅ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡꯗꯨꯗ ꯄꯥꯔꯨꯔꯒ ꯊꯥꯗꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥ ꯌꯨꯍꯦꯟ, ꯗꯥ ꯌꯨꯍꯦꯟ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯆꯤꯡꯈꯩꯕꯨ ꯖꯦꯜꯗ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯐꯝꯗꯨꯗ ꯆꯤꯡꯈꯩꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯀꯞꯄ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯀꯧꯖꯔꯛꯑꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯈꯩꯅ ꯑꯩ ꯃꯤꯅꯠ 5ꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯁꯛ ꯑꯃꯇꯪꯗꯤ ꯎꯅꯖꯔꯝꯒꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯍꯣꯏ꯫ ꯆꯤꯡꯈꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥꯆꯦꯅ ꯆꯤꯡꯈꯩꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ꯫ ꯑꯩ ꯁꯣꯏꯗꯅ ꯅꯪꯕꯨ ꯊꯥꯗꯣꯛꯍꯟꯒꯅꯤ꯫ ꯅꯪ ꯋꯥꯔꯕꯁꯨ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ, ꯑꯩ ꯇꯣꯏꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯉꯁꯤꯗꯒꯤꯅ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯁꯦꯟꯅꯔꯒꯗꯕꯅꯤ꯫ ꯆꯤꯡꯈꯩ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯥꯗꯣꯏꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯦ ꯉꯁꯤꯗꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯀꯦꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩ ꯉꯥꯏꯔꯝꯒꯦ, ꯅꯪꯅꯅꯦ ꯑꯩꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯑꯣ꯫ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯑꯗꯣ ꯊꯥꯗꯣꯏ, ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯑꯩ ꯎꯗꯕꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ, ꯀꯞꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯪ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ
ai kemta tawde nungai na leiri haina tambiu ko aina suma koi bu yamna miss tawe haina tambiu tunglomdagi singkhai gi apokpi mama thambal amadi apokpa mapa sana jawbana tom chingkhai kaurakliba khonjel da yam langtakna na yenglai thambal amadi sana jawba chensilaktuna machabu chena konsili thambal kaptuna apangba nangna sukoi ba chahi se ekoi da kari gumba marol ama tairaktana lairi ba se kari gido ha sukoi ba se karam na koi lelam gani nang khangdabro ma ai la le ai amoda tawzararoi ma singkhai shukaptuna ma ai la le nasaba bukta ngakpiu ma ai am lankre sana zawbasu mapi singdu taithoktuna icha landi e hojikti isagi dama koi leirabasidi nangbo ipana ngamnaba thadokhan gani e chingkhai mapabungi wahaiduda nofet tawjei aduga hoi pabung inspector mangal changsilaktuna chatnaba tawse chingkhai aroi boina yengjerai aduga nofet tawraga ma pabung aina sina koibo yamna miss tawi amung no aga thadoi ai amung changlokhige ko fajana leramako thadoi yam nungsiba minok amaga noi singkhai leichil nongphai thangdana taruna sengna anauba mangal amaga loinana hanglaba nongdol atiyada yengkhacherai aduga nungsiba minok amaga loinana mapukningda yuhan laija ai ngasidi ningamdaba karigumba mata leitre ngasidi aigi ningba thungle inspector mangalna ai soidana nangi mateng pangani mipum khudingmakki maithongda anauba nungaibagi mami loinamak tabagum tawrami hojikti ingna chikna leiba tangdu leitana nungsinana misi mina leitaba lamdam haibadu oina hana chayenaba khudingma ngasidi amata leitre mangal yam harauna kaujarai thoithoi liklai pakhatna chenthokjarai kaidaba yaurage da mangal no aga ngasidi yam sathina nungai sigi mikupsini aina na handagi ngai rei basisu kanade hayeng dei dine ibani honeymoon trip hekta chatharadabani ko tha ahom gi suti lawthoga ne hekta laabani liklai yam harauna aya aseng bagiro ataisu suti oina pithomabani hayeng dei tha ahom chamna chatharadabani arai ba hekta koitharadabani ibani ne horendi shopping tawtharse hayeng chanaba hoi ihaye Rabisu mahaki uncle John gi manakta chatnaba haiduna luggage ta hapchinduna lerami adubu Rabi numit adudagi hauna masada langtaknaba mabu hena ujaningba adudi hengkacharami adubu fana unajaninglabasu Rabi amu hana thadoibudi ujaba phangjaramde tanjaduda Rabi gi phone da notification ama lai Rabi phone da yengi aduga fingna kumtharai lebak leina sana kaidano ngahak leirabadi flight matam yaurani ne kuiroye ma ngahak ngaramo asi haraga gari do fingna thadurai mafam adu ichik chikna makhal kaya gi machugi leirangna sinba thungna ikoi koina thaduna leiba mafamni Rabi gi manglan adumakni ngasi mahangna uriba yam ngakna leikol adugi mayai oirap nupi ama leptuna leiriba dugi manakta sanglai aduga tapna laija thadoi mamit ye thangba kan adu fiduna khumaga tapna leithorai Rabi mahangna nahan khai uriba sakpham aduga pura tayonare thadoi gi asengba saktam adumakni mahangna ngasi ujaba phangliba Rabi mahak icham chamjaba maithong adu ubada ngaihak mitkuptana yengjeduna lei thadoi su Rabi bu pirang ihaunana yamunna yengjeduna lei thadoi na tapna nangasi changlani haise chumlaba changlani aisu amu hana mafam sida tholaroi thadoi mapi singdu tajaduna aroiba oina ujaba phambase yamna nungai fajana cheksina chatpiyu ko amu mapi singdu taithoga
ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯎꯔꯒ ꯑꯩꯅ ꯈꯥꯝꯕ ꯌꯥꯗ ꯄꯤꯔꯥꯡꯁꯤꯡꯁꯦ ꯆꯤꯟꯊꯔꯛꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯛꯏ꯫ ꯔꯕꯤꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯕꯨꯁꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯟꯕ ꯑꯩ ꯄꯥꯝꯃꯤ꯫ ꯊꯥꯗꯣꯏ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯃꯥꯏꯊꯣꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯈꯔꯣꯏ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ꯫ ꯔꯕꯤ ꯇꯞꯅ, ꯑꯩꯁꯨ ꯈꯪꯏ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯃꯗꯤ ꯄꯤꯕꯤꯌꯨ꯫ ꯊꯥꯗꯣꯏ ꯔꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯣꯏꯗꯅ ꯏꯈꯨꯠꯃꯛꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯑꯃꯝꯕ ꯃꯥꯏꯊꯣꯡꯗꯣ ꯃꯥꯡꯍꯟꯗꯨꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯅꯧꯕ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯍꯥꯡꯗꯣꯛꯈꯤꯅꯤꯌꯦ꯫